ꯑꯍꯥꯟꯕꯃꯛꯇ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯃꯨꯛ ꯆꯕꯨ ꯂꯣꯏꯅꯅ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇ ꯄꯨꯖꯔꯛꯂꯤ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯊꯧꯗꯣꯛ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯦꯞ ꯆꯠꯊꯔꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯆꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯁꯦꯁꯟ ꯖꯁ ꯊꯧꯕꯥꯜ ꯃꯅꯤꯄꯨꯔꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 29 ꯏꯪ 2020ꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯁꯦꯁꯟ ꯖꯁ ꯊꯧꯕꯥꯜ A ꯅꯧꯇꯨꯁꯔꯤꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯂꯨꯄꯥ 50,000 ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯅꯅꯕꯒꯤ ꯔꯥꯏ ꯇꯥꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯁꯥꯡꯊꯦꯝꯈꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯏꯔꯣꯝ ꯆꯥꯎꯔꯦꯟ ꯆꯍꯤ 90 ꯑꯄꯣꯛꯄ ꯏꯔꯣꯝ ꯕꯤꯔꯦꯟ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯧꯈꯤꯕ ꯏꯪ 2010ꯒꯤ ꯖꯨꯟꯒꯤ 18 ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕꯤꯅꯤ ꯍꯥꯏꯕ ꯑꯁꯩꯕꯝ ꯏꯅꯥꯎ ꯑꯦꯂꯥꯏꯁ ꯔꯥꯖꯦꯁ꯭ꯋꯔꯤ ꯆꯍꯤ 15 ꯔꯣꯝ ꯁꯨꯔꯕꯤ ꯑꯟꯗ꯭ꯔꯣ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗꯒꯤ ꯑꯁꯩꯕꯝ ꯖꯨꯒꯦꯁ꯭ꯋꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯦꯞ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯂꯒ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯃꯔꯤꯜ ꯆꯣꯡꯊꯥꯝ ꯀꯣꯟꯍꯥꯒꯤ ꯂꯤꯇꯥꯟ ꯃꯈꯣꯡꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛ ꯐꯥꯒꯠꯈꯤ, ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖ ꯁꯤꯠ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 29ꯗ ꯑꯦꯀ꯭ꯌꯨꯖ ꯆꯥꯎꯔꯦꯟ ꯑꯁꯤ ꯁꯦꯁꯟ ꯖꯁ ꯊꯧꯕꯥꯜ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ IPCꯒꯤ ꯁꯦꯛꯁꯟ 376, ꯁꯦꯛꯁꯟ 302, IPCN ꯁꯦꯛꯁꯟ 316, IPCꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯅꯤ꯫ ꯑꯦꯀ꯭ꯌꯨꯖꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯆꯥꯎꯔꯦꯟꯗ ꯄꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯀꯣꯝꯊꯣꯛꯄꯤꯅꯅꯕꯒꯤꯗꯃꯛ ꯀꯣꯔꯠꯇ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯤꯕꯁꯤ ꯍꯟꯗꯣꯛꯄꯤꯗꯅꯕ ꯖꯖꯀꯤ ꯃꯐꯝꯗ ꯇꯛꯁꯤꯟꯈꯤ꯫ ꯖꯖꯅ ꯅꯥꯀꯟ ꯑꯅꯤꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯕꯨ ꯁꯤꯕꯒꯤ ꯔꯥꯏ ꯑꯁꯤ ꯇꯥꯈꯤꯕꯅꯤ꯫ ꯀꯣꯔꯠꯅ ꯉꯁꯤ ꯔꯥꯏ ꯇꯥꯈꯤꯕꯁꯤꯗ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯅ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯐꯣꯔ ꯋꯤꯃꯦꯟ ꯚꯤꯛꯇꯤꯝꯁ ꯑꯦꯟড ꯁꯔꯚꯥꯏꯚꯔꯁ ꯑꯣꯐ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯑꯟꯗꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯈꯥꯗ ꯂꯩꯈꯤꯗ꯭ꯔꯤꯕꯒꯤ ꯃꯕꯨꯡꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯆꯍꯤ 10 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯁꯦꯁꯟ ꯖꯁ ꯊꯧꯕꯥꯜ ꯃꯅꯤꯄꯨꯔꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯁꯥꯃꯛꯀ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯕꯨ ꯆꯦꯟꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯗ ꯆꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯊꯧꯕꯥꯜꯒꯤ ꯁꯦꯁꯟ ꯖꯁ A ꯅꯧꯇꯨꯁꯔꯤꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯊꯥ 6ꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯛꯄꯗꯒꯤ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯣꯡꯊꯥꯝ ꯀꯣꯟꯍꯥ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯇꯣꯔꯕꯥꯟꯗ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯂꯥꯛꯁꯤꯟꯗꯨꯅ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯆꯤꯟꯗ ꯍꯨ ꯍꯩꯖꯤꯜꯂꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯔꯣꯝ ꯆꯥꯎꯔꯦꯟ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯖꯖꯅ ꯀꯟꯚꯤꯛꯁꯟ ꯑꯁꯤ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯁꯦꯁꯟ ꯖꯖꯅ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏ ꯀꯣꯔꯠ ꯑꯃꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯕ ꯋꯥꯐꯝꯁꯤ ꯁꯦꯁꯟ ꯖꯖꯅ ꯄꯤꯔꯛꯂꯤꯕ ꯔꯥꯏ ꯑꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯃꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯔꯥꯏ ꯑꯁꯤ ꯆꯞ ꯃꯥꯟꯅ ꯄꯤꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯥ ꯀꯟꯖꯅꯅꯕꯒꯤꯗꯃꯛ ꯀꯔꯤ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯇꯁꯨ ꯃꯤꯑꯣꯏ 2 ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯗꯤ ꯂꯩꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯐꯥꯔꯁꯤ ꯇꯧꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯅꯤꯔꯚꯌꯥꯒꯤ ꯀꯦꯁꯇ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ 10 ꯐꯥꯔꯕ ꯀꯦꯁ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯃꯈꯥ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ꯫